Council of Higher Secondary Education Manipur ko semna lauba class 12 ki exam gi ngasi physics subject ki question leak oiba thengnare haina Mahirui Lob Students Union of Kanglaipa ki General Secretary TH Tarun Kumar na phungdoragle hiramasi matang da pangthokpa pau gi mifam amada wafam asi phungdokluduna Tarun Kumar na hai ko semna lauba class 12 exam gi ngasi asi physics subject thokpane pung tara dagi haugadaba exam asi ki question tungan ba WhatsApp group sing da thadok thajin tawbage chap chaba khudam changdam phangle state asida pangthokpa ko sem natraga bo semna lauba exam sing da toina question leak oirakpa ase yamna laibak thibane question leak oibagi wathoka mari leinana faraba mioi sing logi oiba akan ba chairak phangdabana maram oiraga akiba leitana asigumba thawong ase tatana chathari asigumba thawong sing asida chenaba mioi khudingmak logi matungi na madik chaba action lokhat piyo mamang examination dagi handaki chahi na henna question leak oirakliba ase karigumba khara leirabra haibado atuba matamda thidokpa mathau tare examination asibu siliba ko semna hiramasida akanba miteng changduna chenariba mioi sing athubada khangduknaba honabiyo matang asida ko semna akanba action lokhatrabade mairoi khunai damak sukna mairoi singa khuchamnaduna henna kanba khongjang changsingani haina mahakta makata na phongdukhe question leak oibagi wafam asi adom tattana haijabni question handaki bangthok tribe exam sing asida question leak oidanaba authority na bu oiro oja sing na bu oiro tongan ba mioi khudingmakna punna question leak oidanaba honamina si habaje akoi tattana haijabni do hairaju adom pangthok tuna laiba akoi exam khudingmakta question leak oibagi poche tattana ngasi phawa adom thengnaduna adom lakli ade handaki pangtholiba handak chahi oina phaba ju yaure phare habagi akibu leitre question aduna akoina law gi oiba legal gi term da oiro government gi side da oiro examination asibu chinbi diba question gi side gi ju oiro asigi examination si question leak oiba da ahen ba akoi gi action khara hai tare legal oiba punishment je kha chakhatra da di hadak chi da question leak oire phani kari punishment pi no khangoi tha kya je na lei no khangoi thok adum thado ida thadok ti da du khangoi adum tawni mathang sei ju leak oini amung phani leak oini amung phani adum tawa sigi chanabi train nam ji adum taw lai aduna akoina ahen ba akoina action khara lokhat na ba akoina mari leina ba authority sing da su akoina hajaragani